पाउचरी उइब मरु उइब पाउ खरा अपडेट तौजरे आइखोय मिदै असि इसाना इसाबु करिनो हाइबा खंजिलक्तब मतम यौरे इंद्रजे आइखोय मिदै असि अमना अमबु सौगतनतुना पुन्ना चौखटमिनगे हाइबगे वखलोल कया लैते लायोइख्रबा आइखोयगी इफा इफुसिना मिदैबु कन्ननबु होनबदा लौकिबा थौदांसिंग ngasidi makoina leikhitaba matamda makoigi photo da ikai khumnaba natana makoina famdaramba adu tung ina chatpadi kaya yaudre maram masina aikoi midai asi haujik isana isabu kari weribagi haiba khangjilaktaba matam yausilagle haiba khetigau kendraki ex MLA hakpam indrajina phongdokre ngarang wangkhei thambalkhong da leiba midai furuki midai sanglenda pangthokiba midai maru midai leivak manipurgi umbutara taret suba ward anniversary thorong pamari leinana magna wafum singasi phongdokhibani thorong pamari leina namhang nambakha taradun hai ima iba singna ikoi popokpirambana ngasi aikoina miam marakta tinba made miam gi sewa tawba ngamlibani haibasi aikoina kaudaba fai alaman sing aduna chalamba dharma dun ha oiribu aikoina panglaktaba taragasu amade atoba dharma chatkre aina khalakpa taragasu aikoigi dharma gi lambi amba sembi darkar oi atoba aikoi mitai jati gi oina khwaidagi soiriba asidi aikoi masal gi marakta unity oidaba asini aikoi mitai asi kadai fowa chawthokchaningai leiribagi haibasi khantaba matam oire आइखोई जाति अमर करिगुम्बा अफबा थबक अम तरोकप मतमदा आइखोई मसेल काथनबा अमदि नमथनदबा लोइना होनाय मासे आइखोई चनबी अमदि हैनबी ओइना तवे जाति असि कन्ननबा होनरिबा सिंगना हिंगलिगै मतमदा थबक थरोम के तौबा मतमदा मखोइदा सपोर्ट विविदे अदबा हलमन सिंग अदुना लेखित्रबा मतमदा दे मखोइगी फोटो दे इकाई खुमनबु अनरी आइखोई जाति असि कन्ननबा होनबदा इजाति अमदि फुरपसिना बुन्ना थौदांग लौमिनासि हाइके अतोप एडिटोरियल गी कलम अमदना नागागी वरी करम तौबा तसेंगना हौजिक ओइरिबा फिबम असिगी मतुगिना मखोइगी वरोइसिंग असि करी वरकपा याबगी हाइबसि तंबा ngamdaba फिबम अमदा लैरे हाइबा ताइ इंडिया गवर्नमेंट अमसुंग नागा मिलिटेंट ग्रुप सिंग मफुंगने एनएसएन आयमगा मतम ग्यागी ममांगदगी सानादुना लाक्लिबनी असुंग माइकी अनिगी बरकता सानादुना लाक्लिबा शांतिगी वरी असे हाउजु ओइरिबा फिबम असिगी मतुगिना वरोइसिंग अमदा लाकद्रा नत्रगना तोखिगेद्रा हाइबसि कना अमदन हाइबा ngamdaba फिबम अमदा लैरे हाइबदा हाइमन बथोक लोइ खल्ले मसिगा लोइना हौजिक माइकी अनि हाइबदि इंडिया गवर्नमेंट अमसुंग एनएसएन आइम अनिगी मरकता शांतिगी वरी असि मखा चथरिब्रा नत्रगना करी करम फिबम द लैरिबगे हाइबसिसु हाइफम तमफम खंगदबा फिबम अमदा लैरे हाइबा याय तसेंगना हाइरबदा हौजिक इंडिया गवर्नमेंट अमसुंग एनएसएन आइम अनिगी मरकता सानारिबा शांतिगी वरी असि खुमांग चौक्सिन पंगमद्राबा मौंग अमदा लैख्रे हाइबा याय नागा शांति की वरी की हौजिक हाइफम तमफम खंगदबा मौंग असिदा लाक्तंगे की ममांग हौकिबा सही खरा की ममांगददी यामना इशु ताना परिंग चुमना लाकबगुम तौरंबने हाइबदी कुमजाली सिंह अनि तारागा मंगागी अगस्त अहुमदा इंडिया की प्राइम मिनिस्टर जाउना फ्रेमवर्क एग्रीमेंट अमा इंडिया गवर्नमेंट अमसो एनएसएन आइम अनि की मरकता खुदेक फाववा पिनखिबने आइबा फ्रेमवर्क एग्रीमेंट की खुदेक असि पिनखरबा मदुंगदा नागा शांति की वरोइसिन अमसुंग सोइसोइदना लाक्लबा याय हाइना माइकै क्यादगी पानखिबने अमदी प्रजा सेक्शन क्या अमदसु हाइरबा एग्रीमेंट असिबु तारहामनो ओकपगा लोइना हराव नुगाइबा फोंदोकनखिबा कया अमसु यावनखिबने अदुबा प्रजा सेक्शन क्या अमन खनखिबा अदुमक्ति ओइददना लाखिबने असुमना नागा शांति की वरी परिंग द फ्रेमवर्क एग्रीमेंट तौनख्रबा मतों प्रजा सेक्शन क्या अमद हराव नुगाइबा की मोबन मिलोक तमनख्रबा मतों कुमजाली सिंह अनि तारागा दरे की मतों दगिदे नागा शांति की वरी की माइवन अमद लाखिबने ममंग तक नागा इशू की मतंगदा एनएसएन आइम ग इंडिया गवर्नमेंट अनि खक्तगी मरक्ता वरी सानरंबा अदुगी मथक्ता अतोप अतोप नागा लैरिबा मिलिटेंट ग्रुप सिंह गसु वरी सानबा हौरखिबने इंडिया गवर्नमेंट नागा इशू की दमक अतोप अतोप नागा की मिलिटेंट ग्रुप सिंह गसु वरी सानदुना वरोइसिन अमद लाकनदबा अकनबा मोंगदसु होनरखिबने इंडिया गवर्नमेंट की माइकेदगी असुमना संगथिलखिबा खोंथांग असिगी मथक्ता हेना खुमांग चौक्सिलखिबा खोंथांग अमगा हाइबा तारबदि एनएनपीजी गा अमुक वरी सानरखिबा असिदि एनएनपीजी गा अमुक वरी सानरखिबा असिनि हाइबा ताइ इंडिया गवर्नमेंट गा एनएनपीजी गा नागा इशू की मतंग वरी सानबा हौखिबेदगिदि एनएसएन आइम गा ममंग तक्ता सानदुना लाखिबा मदे थाजबा पिनदुना लाखिबसिंग अदुदगी अतोप माइवन अमदे लाखिबा चटखिबगी मसक अमसु अइखोइन हौजिक उबा फंगलक्लिबसिने हौजिकति इंडिया गवर्नमेंट अमसुंग एनएनपीजी गा अनिगे की मरकता सानरिबा वरी असि यामना खोमांग चौक्सिल्ली हाइबा याय हारिबा माइकी अनिगी वरी सानबा असिना मरम ओइरदुना एनएसएन आइम ददे अकन बसाइफु चाइथेंग खरा पिरकबगी मसक खरासु अइखोइन उबा फंगलक्लिबने
masina maram oiraduna hauzik NSNIM gi mafam asi mangsilakbagum tawraklibani. Tasingna harabada India government amasung NNPG ani gi marakta sanariba wari gi paring asi khumang asuki matik chawchalli haina lawba yai. Asumna hariba maikei ani gi wari asina khumang hena chawchin khiba asina maram oiraga naga miyam gi laibak asi NSNIM na lepkadaba nati habagi wafum phoba laklabani. Asingba lakleba fibam asina maram oiraga India government amuk NSNIM bulumna lawdabagi mawung amasu lakalibani. Maragasida amuk India government naga santi gi wari sanabgi process asisu hongdokre NSNIM da hena lumna lawrumba adudagi thaidolaga haujikna NNPG da na hena lumna lawraklabani. Haujiti India government amasung NNPGs ani ki barakta sanariba wari asibuna hena naga miyam hena pamna bagum su tawraklabani. India government amasung NSNIM ani ki barakta matam sangna chathaduna lagba santigi wari ki paring asida NNPGs na yauselakwa asina hanagi wari ki paring da karigumba ahongba kharati lakhan kredi haibabo makoina so impact ma pibadi haujiksu ngamdri haibayai. India government amasung NNPGs ani ki barakta kumza Lesing ani taraga taret ki November tarit khudek pina duna karigumba wafum khara diana kivani masigal loinana naga ki woroisin ama kumza lesing ani taraga mapan ge October kontraga matoida laklaba yai han supana kivani adaba haujik chahi ani hen khrabasu woroisin adudi lakpa ngamdana lairibani maragasida kumza lesing ama ga zapan marfodara tarit tagi India government ga santi ge wari sanatu lakiba NSNIM na su amo makoi gi hanagi firep sing adudagi khara natharipugi masaga masu laklibani. Haujik makoina kana taliba demand ani de naga singi tonganba firal amasung tonganba constitution haibasini. Hariba demand ani asigi matangda amuk NNPGs amasung NSNIM gadi kaya janabagi masak amasu udribani. Aduga amurumda amuk NSNIM gi akon bagi demand ani ase India government janing bagi mamisu kaya utaduna laglibani. Asung na maikai ahum da lainariba pibam asigi matungina adungai gi selong accord adugumbagi Pibam mamata lakadra haibasisu praja section khara nangang arikliba wafum amane. Adu basa hili sang sitna wari chanda duna laklaba NSNIM na firal amsung constitution ki matang dage. Mai fangdadana arimbada toki basu pamlamloi aina khalli adubo. Haujik wariba uriba punapagasi makhatarakpada kari karam torokba haibadudi aikhoina verdict piba ngamloi aina khalli. Makhatarakpada kari karam torokba haibadu aikoi gi oinadi yangminabada tabane. Makhatarakwa atopa pau amata Himachal da car lok da tasin bada mari sire. Himachal Pradesh ke Shimla district da car ama aruba lok amata tasin bada gi imung amagi mari sikra an state disaster management ki senior official amananga si phongdokre. State disaster management ki director Sudesh Mahfudana phongdokpa matungi na thawdoga do ngarang nubidang pung taraga mathoi makharum tabada thoki bane. Manhai ki car adu aruba lok amata tasin ba adu da madu da toglakwa imung amagi mari mak khodak da sike. Imung adu Shimla district ki Bholat khundagini ana phongtokladana mahakna haike magoi luhongbagi thorum ama yaurura ka mayum dalapane asi bhaksang sing adu loktu daki lokhatlaba matung postmortem tawna pa Kohoru civil hospital da pokre ana sumhana phongdokle nakala marum da MP ki accident da manga sire mari sokle Madhya Pradesh ki Raisen district da ngasi auto rickshaw amaka mini truck amaka thomjinabada idkhalak livi nupi masa ama jauna miyon manga sikre masong atau pemerintah sokle hana polis na phongdokre Raisen gi additional superintendent of police Amrit Binana phongdokpa matungina thawdogadu ngasi angan bada district asiga Umra Ongans police station gi manung channa laiba kedia thong manakta thokibane thawdogadu de inkhala klipin pi masa ama yauna mioi banga khudakta siki amsung atopa marina soki hana phongdokla tunam hak haike laikireba sing adugi manung da marina auto rickshaw adu da amsung inkhala klibi nabi masa aduna mini truck adu da tonglakpane Asok pasing atu manak nakwa hostel amada pokalaba matung ani gi phipam lubadagi Bhopal da leiba medical facility amada refer tawkre anu sumhana phongdokle gari ani makki driver sing mathakta police na tongan ba case lokhale anu sumhana makatari makatarakwa atopa pauda WhatsApp group amana burkha sina daba muslim nabi masa singda akan ba section wa thamlakre police na group asibo thigale Muslim Defense Force MDF ko WhatsApp group amanam yam barakta satwada muslim nupi masa sina burkha na takana hijab jawdana satpa singki mathakta kupna yang silaba matungda makoi ki mathakta akan ba wafum kya phongdok pagaloinana gian kangan bagi section wafum sing group asina WhatsApp group ta message oinda thaduna khangalakre message adu
Kanara Lunda Ibani, Warul Aduna Fontorakpada, Asoba Kaitil Natrakan Molgi Manak Amade. Manung Singda Makunda Vorka Natrakan Hizab Sinadana Satpa, Muslim Nupimasa Kaya Tengre. Group Asigi workers in the Hanada Wafam Asig Matanga, section Watam Kibasulai Krabane. Makatana Karigamba Muslim Nupimasa Sinamiam Tinba, Mafam the Burka Natrakan Hizab Sinadana Kwachat Patanga Rabade, Makoi Tamtina Fugani, and a section Wafam Sing Tamla Kibane. Muslim Defense Force hariba WhatsApp group fasina ambokana kumda yang silaba matung tanapi masa sengge. Mama mapa officing dasu makoi gi masano facing school natragana college natragana atopa miam tin ba mafamda satpa madamda section yang senba amati siana bage tabak tangai fadan tawgadabani ada supang dorakle. MDF na tadorokpa message atin makoi gi workers in the Bangalore gi area daliba Muslim napi masa seng. Hausu jam kumni yang silli makoi na Tamuina Jada Balamta Sing Chatpra, Ibodu, Yansin Bagi Tabak Mongda, Punkunmari left on the Satari, and the Supongtoragle. Karigamba Pimasa Sing Aduna Burka, Natagan Hizab Sinadaba, Hek Tang Nabaga, Grobasigo workers in a Makoibo, Satiba among the Fogani and the Suwarol as the Palais. Paliba MDF Wafam Sing as the Bangalore Police react Tauradona. State as a police commissioner Sasi Kumana Pongdoropada, Asingamba Aki Akan Togan Bayapam messaging has a social media platform to keep Makosu Ure. Pormagazi Muslim Defense Force haripa WhatsApp group asina thadorakpani haibasu khangle. Masigi matangda hauzik State Police Force in WhatsApp group asigi members sing thegatbagi thabak kanna jathari aina phangdoragle. West Bengal dagi horakhiba cyclonic circulation chaul asigi aroiba sarukte hena mapangal kankhalaba yai. India Meteorological Department IND na thadorakpa akhanaba pau amada haukiba jum chakasina meta kha thangba Andaman Sida Tokiba cyclonic circulation Nadu Sayulasi Aruba Sarokta. Yanamapanga Kakala Lakpayai and a Fontorakle. Kadang Andaman Sida Tokiba cyclone Adamasi, Jumlo Nabama from Sing the Sogangani. Masinabaram Oidun Haripama from Sing Asida. Megi Taruk the law Fraser Hanala Pagi Otopale and so weather department Asimakatana Fontorakle. Lagador Bapuni Fogani Fankimanunda Noklay Nungsit Asina Wang Suplomda. Ungduna laklaga tapna kangkala pagi oitopalai hanasu IND na Fontoragle. Every lamadi meta asi monsoon lagdringi ki mag oina na tha oibana. Mangoina ba tha oibana hausana nong pok thangba padi nong suktong ba samudra khongpan sing da noklai nong sit hi thoktuna lagle. Hausi ko ribi sing nong sit ki phiba masi yenglaga cyclone thorak ba yaba ki oitop chauna lei. IMD na piriba cyclone mapangkal hena kangkala pagi thawanga simak. Sahi ahum thangna na thorakre lisingani kundana cyclone amphal haina duga. Lisingani kun mathoidana cycle ya sign akan ba noklai longsit thor khiba laikhrabani haina IMD gi maike de ki phongtorakle saya sige October amada gi Delhi gi miamda electricity subsidy phangan ba horagani Kejriwal Delhi gi lenga na piba khutong chaba scheme amagi makhada lenga kasani union territory asida leiriba misam pumbagi oina chaliba chahi asige October amada gi electric da lawramba khazna tathaduna consumer singda electricity ki subsidy piba horagani aina Delhi Minister Arvind Kejriwal nangasi phangdokre. Delhi da leiriba electricity consumers sina hauzik electric unit chani fawba zero power bill piri amadi unit chani amadagi unit chamri fawba tha amada sinaba consumers sing waina luba chanipan subsidy waina piri bane. Delhi gi lenga kasin hauzik miamda hangli bok wangdi makatan hauzik su makoina electricity gi subsidy pamli bra haibasane. Kejriwal na online da Tadorokwa briefing amada sahi asigi October amadagi consumer singda kodong jaba si piduna subsidy chapchana fangalagani ana thajaba piki haire makatarakwa atopa Manipur gi pauda laingakna nung leingoi pekpa thingkibadagi MG Narega gi thabakta apanba oire pradhan laingakna nung leingoi pekpa amadi puba thingkibadagi nung leingoi mathau taba MG Narega gi tokan wa thabak sing tawbada apanba oire haina waitun JP gi pradhan pi surbalana phongdorakle Wafam masih Saumpong Loki manung chen ba mafam sing dalai ba pradhan amadi member sing sinduna Saumpong da pang to pa pawgi mifam amada pang to kibane Surbalana makhatan hai lengak natural singgi mahauza gi saktam kanana paturel khonung sing dagi aina jada ba maungda nung leingoi pek ba yaroi haina thimba thamlak pasi apa ba khong thangne adaba state asigi ona lona yaba nung leingoi pek ba mafam masi ningthin leitaba na maram oraga hana nung leingoi pek ba amadi pubagi thabak sing lepna kre Asam na tabak lip kiba asina maram organ nung laingoi changba MG Narega gi tongan ba tabak kaya lepkre masigi matakta nung laingoi pekba amadi pudun imong puramba mioi kaya tabak lepa asina maram oraga yumda cara hin ba yawnare maram asina lengak na thoba matamda akan ba mieng changdan mathau taba tabak sing lokhat pinaba mahna bel tawrakle
Minister Yumnam Kemchan ki mingda agricultural land amta leramdre. Atau pemahaki aset ki gross total value di lupa crore amal lakh humpudra mathoi. Lising kuntra kan itoi cadruk taraga mathoi oike. Manipur miyam ki mehud singki lanthum khangminasi tari suba. Minister Yumnam Kemchan komjinba Dr. Khaidem Athogba. Tangka kan itoi na pangtho ki wa taraga itoi suba Manipur Legislative Assembly mikalda. Thardin Singjamai Assembly Constituency da BJP ki mirip oituna mai pagla krava hanage. Manipur Legislative Assembly ki Speaker su waramba aduga handaki anupalengak asidana. Municipal Administration, Housing and Urban Development mahud amasong Rural Development and One-Side Raj RDNVR na singba portfolio pairiba Minister. Yumnam Kemchan sahi yang kay ganifan Jumnam laikay lairembi maningdagi laikiraba Yumnam Kalasan ki masarapane. Handak da pangtho ki batara gani thoi suba Manipur Legislative Assembly mikal ka mang wena mikal adoda mere wena na bagidama. Returning officer de pisin ki ba mahaki nomination paper ka loina affidavit ki warol sing ki matungina minister. Yumnam Kemchan kumjali sing amaga sampun putra nipanda Board of Secondary Education Manipur da lawa high school living certificate examination pass tho ki haire. Magramlal Pal High School da tamla ki haire. Magra returning officer de pisin ki ba nomination paper ki matungina de. Magi mathakta criminal case amada pandik leite ana palle loina na mikhal gi mang oina na Jumnam Kemchan gi bakuta lupa lagama lising yang kai laiki aduga magi loina bi Jumnam ongbi joybala gi makutan lupa lagama chamri yang kai ga tarit laiki haire Minister Jumnam Kemchan gi sahi asigi February ama phawo gi manungda SBI gi account da lupa lakhom futra ni thoi tising bar futra manga satet kon bari laike election expenditure gi dambak hangba SBI gi account amadana sahi asigi February ahum phabagi manungda chawrak na lupa lakh mari ising budrar laiki aduga mahaki loina bi Jumnam ongbe joybala gi SBI gi account na sahi asigi February ani phawda chawrak na lupa lakh amaga lising humpu gani thoi chanipan kuntra ga tarit laiki hairi loina na Jumnam Kemchan gi SBI life policy da chawrak na lupa lakh amaga makhai yearly premium gi report laire mahaki loina bi gi mingdana ICICI policy gi chawrak na yearly premium da lupa lakam bagay ko lairi. Minister Jumnam Kemchan ki mingda chorang lupa lak mari lising marfu ganipan chapri rongi oigdaba tata jes amalaiki. Kumja lising ani tara ganipan na chorang lupa lak tara gamathoi lising marfu gatarit chamangar oigdaba Mahindra Scorpio car amalaiki. Loidana kumja lising ani kundana lupa lak humputra mathoi lising jangkai champan marfu gatarit rom oigdaba Range Rover car amalaiki aire. Loina na mahaki doina biki mingda kumja lising ani tara gom doida Activa ama Honda motorcycle ama lai haire Minister Jumnam Kemchan gi chawrak na lupa lakam bagalising humpodara taru rom oigedaba sana san ahum ring amade sana san nipan muki oigedaba chain amasu lai loina na mahaki mingda license ganda 0.32 pistol ama lai mahaki loina biki na chawrak na lupa lakhum lising kun rom oigedaba sana tola manga lai haire Puna Minister Jumnam Kemchan ki asset ki gross total value asi lupa crore ama lakh humpudra mathoi lising kuntra gani thoi chatuk taraga mathoi ne adok mahaki loina bigi asset ki gross total value asina lupa lakh daret lising nifan chani marfudra mari ne haire Minister Jumnam Kemchan returning officer themikal ka mangwene na pisin ki ba affidavit adugi matungina mahakamade ibung manung gi bui manga gi apan pamingda chumna gi balance number 41 singa mathakta square feet Lising mga sani kun chawba residential area natana agricultural lam amatalaite hana palle. Makilwe na bigi mingda chawrang na square feet lising amaga chatruk sumna hombom Paksaw village number 95 more than non agricultural lam amalai haire. Jumnam Kemchan gi grand total of liabilities asina lupa lag yangkai gamapan sumna ani were. Loina maki kumja lising ani kun mathoi gi arobe income tax return file gi matungina. Total income so asilupa Lag tara gom doi lising kuntra gamapan chamanga marfudra waya haina sumhangna. Tara gani toi chuba Manipur Legislative Assembly mikal gi mang oinen returning officer da pisin gi wa affidavit adu da palle. High Court gi ever yaudana amba gi mikal pangthok tana ba khangan gre. Manipur gi legal fraternity da leiriba advocacy gi association singi manungda khwaiti gi liraba association ama oreba all Manipur Bar Association amba gi anobu kumja lisingani koni thoi dagina. Lisingani kunmari fawbagi executive members in Canada bagi election High Court of Manipur ge ayaba jawdan tha asigi taraga bathoi fawba pangthokdana bakhangan gre High Court ge order asi court asi da masamak su advocate oriba puyam tomcha mitaina federal oiduna file tawrakiba
Read Petition Civil Number 304 of 2022 bu khanarapa matungda Justice Hantem Pimbol ki bench na interim order oina pi khibani. Petitioner P Tomsa Pite ki civil writ petition asigi apun respondent mangane. Matter asing asi court na lokalakpuda petitioner ki paigaida masamukso petitioner oiriva P Tomsa na lebgi. Court na mahaki submission sing tarapa patungda case asigi. Respondent mangada tha asigi taraka pathoi phawagi manungda pahum pirakadaba notice sing issue taugi. Arubida content sing asigi maruiba pau para asiba pau damjariba. Manipur local news YouTube channel asidagi henbiriba panama pathagasari. Channel asana tumda kandarabadi subscribe to subscribe to like and share to kabi kono panama po amukana thagasari.